Arambai News Guwahati the Maithilongi Paul Tabiriba Singbu Ihan Hanbu Maktada Chingangbam Suzitrani Kurumjari. Hosinga Sigi Samlapa Mariba Pau Sing Lobirase. Asimi Chauthok Chaningayamadi Saktak Oriba Gamosa Kananabagi Pandamda Assamgi Chief Minister Himanta Biswa Sarmana Haukiba Thangza Numit Chaliba Thasi the Pangthokadoriba Asimi Singi Anuba Chahi Hobagi Bihu Kumaigi Matamasida Yam Drabada Kutna Saba Gamosa Amamam Asimis Kudingmakna Laibinava Haizakre. Karigumba state asigi imung million tarukna gamosa amamam leibirabadi lamdamasigi leihaucha pisabi singdasu kana hanbata natana state asigi sale thungi phibamdasu phagat hangani haina CM na phongdokhe power loom na puthokpa gamosa singi mayoktasu mitna singna leinanaba miyamda mahakna haijakhi wafamasi khanapara Guwahati da pangthokiba Golden Silk Park and Commercial Center hodopagi thoramda CM na phongdokhibani Panba yai, state asigi mapandagi pushilakpa machine saba mamal hongba gamosa singna state asigi leihau cha singna makhutmakna sajaba gamosa singi kaithel tapna kudum chanchilaklibane. Assam Lengakna Class 6 tagi hauna Assamese translation yauba English lyric sing tamhalagani. CM Himanta Biswa Sarmana laukthokhiba matungina Class 6 tagi hauna textbook khudingmaki maningda Assamese na handokpa yauhalaga English loan print tawragani. Masina maram oiraga khudong chadaba natraga khudong thiba mayokna phamdi thokte. Adubu masigi karigumba negative impact tungda lakrabadi ain asi amuk handokani hainasu CM na phongdokhi. Changing oina chahi animuk chatna hangani habagi wafam CM na pankhi. Assamgi Manipuri Jati Gidamak Maroina, Mahairoi Singi, Naharol Singi, Amadi, Lomi Sinmi Singi, Ifanabagi Damak, Iho Kaya, Luching Viramba, Kasar Lakipur, Len Lekaidigi, Yumnam Ram Kumar, Ngarang Ayuk, Masagi Anaba Amadagi, Manungmatam Chadana, Laikidrek. Mahairoi Loop, All Assam Manipuri Students Union Armsu Central Committee ki su matam sangna advisor gi phampu biramba Yumnam Ram Kumar Manipuri loan gi issue da jail da matam kaya lenkhi Pan Manipuri Youth League ta makok thongna chen chongjaramba luchingba si Kasar Native People's Conference ki active member su oiramkhi Thabak Phangdriba Assamgi Manipuri Singidamak Lakhipurda Inglisingamaga Chamapan Marfutarani Thoida Unemployed Manipuri Youth and Students Association Linkhatuna Founder President Oinasu Mahakna Thodang Puramkhi Aduda Sunatana Manipuri Lomi Singi Hak Amadi Lopam Kaya Kananabagidamak Field Management Committee Lakhipur Linkhatuna Iho Kaya the Luching Biramba Thongna Parapa Thamoy Shengba Mishakne Ngasi Lakhipur Kaithelda Meitei Imasingna Ayet Apan Amatta Leitana Lukmai Paiduna Pot Yonba Ngamliba Sisu Laikhidraba Ozaram Kumargi Mathongna Amadi Maringjeldagini Mahakna Linkhatlamba Organization Singi Manungda Lakhipur Football Academy Amadi Lakhipur Manipuri Merchant Association Panbayai Mahakna Laikhidabasi Assamgi Manipuri Jatigi Men Khatpangamlaroidaba Ahoba Ama Oina Adumak Leihoragani Awang nungpong amadi iramdamasigi saknaraba miyoi marigi marfutarani pansuba mapok kumon thoram haukiba March 13 irai numitta Lakhipur ahal marupna sinduna korirol sanglen Lakhipur da pangthokre saknaraba miyoi sing adudi Manipuri Sahitya Parisad Assamgi founder president Mayanglambam Niladhaja Lakhipur gi ex MLA Wangkhem Suwankar Singerbon ME School gi founder headmaster amadi Nahamarup Kasargi founder cultural Secretary Furit Sabam Brajamohan Amadi Matamamada Kasar College Silchargi Manipuri Department ki Professor Oibiramba Amadi Manipuri Saknaraba Kavi Rajkumar Surendrajit ni Makhoi Marimag English Amaga Chamapan Kunmangada Taibang Pauraki Amadi Makhoi Marimakna Tongan Balamda Assamda Ngasi Manipuri Longi Mapam Amakan Bangamliba Sigidamak Thawai Yauna Hotna Birakiba Mioising ni Thorom Hogalakpada Laikhidraba Athoiba Maria Sigi Saktamda Laisho Madi Mairak Katuna Ikai Kumnaba Utki Ahal Maruki Luching Purel Thoiding Zam Dhirendra Madingam Thang Losing Purel Ingudam Kantana Mipama Poidana Pangthokiba Khananabagi Thoramda Luki Thoburen Ingudam Binod
Ngamthang Thauburen Khaidem Gaurahari Potharaba Oza Aribam Nipendra Sharma Manipuri Chanura Khorjai Lukasargi Pauktakloi Irungbam Prabhavati Devi Naharol Khorirol Silup Assamgi Express Ten Ani Ingudam Satish Chandram Di Longjum Gopendra Oinam Ibocho Huremani Mohan Thokchom Nalini Kumar Haurongbam Kishoramadi Maibam Manidhona Wangangki Wangangloi Kudimakna Athoiba Maria Sina Hinglingai Matamda Assamda Imalon Manipuri Hinghanabagi Hotna Biramba Kaya Dubu Nohonana Singthadana Wangangki Maroina Barak Tampakta Primary Thakta Manipuri Lona Mahi Tamba Yananaba Purit Sabam Brajamohon Amadi Oinam Narendrana Loinana Class 10 gi thakta Manipuri Lona Mahi Tamba Yanaba Hotnabada Wangkhem Subankar Mayang Lambam Niladhaja Madi Rajkumar Surendrajitna Thawayangna Hotnabiramba Kaya Dubu Panduna Nahonana Ningsingke Lagliba Inglisingani Kunmangada Saknarba Miyoi Maria Sigi Jahi Chama Subamapok Thoram State Level Celebration Amoina Pangthokpa Amadi Ningsing Chepong Amoina Putokpagi Warepsu Lowki Haina Ingudam Binotna Thadorokpa Chirol Amana Khangalakli Assamda Maitai Singi Maraktagi Ihan Hanboina Rajkumar Gopal Sanana Chief Engineer Oina Haukiba Martski Chechat Kuntramathoi da Phamkre RK Gopal Sana Larik Laisu Phana Horaki Silchargi Regional Engineering College REC dagi Inglisingamaga Chamapan Marfuni Panda BE Loishalaga Assam Lengaki Irrigation Department the Assistant Engineer Oina Thabak Changki Additional Chief Engineer Oina Haflong the Lerambadagi Department na Mathouda Masak Khangba Madi Matik Chabadagi Chief Engineer gi Phamasi Pirakibani RK Gopal Sana Sonai Chandpur Khungangi Ningthem Imungi Rajkumar Sorjit Sana Amadi Syama Sijagi Macha Nupa Nupi Mapangi Manungda Taruk Suba Maparini Haukiba Irai Numit March Kunmathoida Guru Padma Shri Thongauzam Thanil Imphal Laikidabada Nongthang Laima Bon Tarapurna Awaba Phongdorakli Luki President Haurongbam Bimolna Mifama Poiduna Pangthokiba Awaba Phongdokpagi Mifamda Guru Asina Leiringaida Khungang Asida Lengbirak Nut Sankritan Workshop Inglisingani Taramanga Amadi Inglisingani Tarani Panda Mai Pakna Pangthokiba Tanatana Pung Amadi Nut Sankritan Gilamda Organization Asida Amadi Kunai Asida Tobiramba Kudol Kayabu Singthaduna Lengbirakiba Akhang Ahi Ozasingna Marik Jumna Wafam Kaya Thamki Laitram Bimol, Laitonjam Nilamani, Oinam Vidya, Laitonjam Babahan, Kangabam Ashwini Kumar, Dr. Haurongbam Rajmani, Dr. Haurongbam Amrendra, Haurongbam Bimol Nachingba, Nongthang Limagi, Marumako Webasingna, Wangangki. Laikidrabagi Mafamda, Laishu Katlabagi Matung, Laikidrabagi Tawaina, Lairamlen the Igna Chikna Layunaba, Ishorgi Mafamda Tony Zaki, Haina, Assistant General Secretary Laitonjam Babahan Tadorok Pachirol Amana, Kangalakli. Lakipur Subdivision ki manung dalaiba Kaptanpur Taranipan Bibirgramda Yumnam Babagi Yumda Kirmohan Mishra Nami Pamapu Idunamadi Soibam Gulindra Muhammad Dema Khan Ningombam Madan Babu Haubam Devendra Muhammad Sahejaman Muhammad Amushana Chaudhuri Laisang Them Nandababu S Thambal Jauna Chingba Miyoi Singna Daisafam Duna Community Coordination Committee Assamgi Maitei Amadi Maitei Pangal Thabak Thoram Kudingmakta Punna Chatminasi Thabak Oina Utlasi Habagi Mipam Pangthoki Wangangloi Singna Hoziki Madamasida Jati Aniasi Punchinagadabani Pungdoki Committee Asigi President Ningombam Ranjitna Tinkiba Miyamda Amadi Assam Daleminariba Purup Animaki Ichilan Now Kudingmakna Committee Asibu Sogat Pinaba Amadi Physically Mating Pangpinaba Haizaki Hozik Manipuri Pauda Imphal West ki Langol Tarungdagi Christian Lining Chatpa Takhelambam Ramanan Kaubamiyoi Amana Sanamahi Lining Chatpa Meitei Singbu Hantana Yengba Usit Thoidabagi Wafam Kaya Phongdoklubagi Damak Arambai Tengul Kangbuna Mahaki Mayumda Ngarang Ayu Pung Taruk Taba Matamda Thomjinduna Mahakpu Thiumbagi Thabak Chathaki Asumna Masing Yamlaba Arambai Tengul Kangbuna Thihumba Chatharakpa Matam Aduda Ramanandi Lord Kibadagi Thiba Pangkide Imung adugi leramba miyoi singda Ramananna Maiteibu yamnamak usit thoidaba maongda ngangkiba wafam adubu ngarang April 2 fawbagi manungda soikre lale haiduna leibak miyam khangna sengdokadabani hairamki
Ramanangi mayumda changsinbagi pau hek phangbaga Imphal West District Police ki commando team amadi Lamphel Police kangbuna thomjillaktuna thokhaningdaba thodok-sing thoktanaba cheksin thorang paikhatkhi amadi pamdaba thodok-su thokhankhide. Panba yai haukiba March 13 Sagang Bazar da leiba Sagang Baptist Church na pangthokiba Outreach Gospel gi thoramda Takhilambam Ramananna Sanamahi lining chatpa maitaibu hanthaba moongda tin situna ngangsakpagi video social media da thadorakpadagi viral oirakhi. Madugi video footage adu ubadagi pendraduna Manipurgi ningthau MP Lesemba Sanajawbana MP mathau tade jail da leirabasu leigani haiba wafam phongdoktuna social media da reaction tawrakhi. Madugi matungdani ngarang Arambai Tengkul Kangbuna Takhilambam Ramanangi yumda thomjinkhriba sisu. Maragasida jati bu nungsijai, nat bu nungsijai, jati bu nungsidabadagi ngangkiba natte madu soikibani soikiba dugidamak micham miyamda irei chasingda thoidok hendokna iningthau sanajawbagi mafamda ngakpinaba Takhilambam Ramananna haijarakhi video ama thadorakre. Hojik Mizoram ki pauda Mizoram lengakna state asida lariba lengaki school sing anuba academic session hogadoriba haibadi lakliba April 5 yumsagaisa numittagi state school education department na lepa common school uniform state asida setnanaba khanghankre lengakna run toba school gi mahiroi khudimakna hariba numit asimaktadagi lengakna prescribe toba common school uniform asi sethanaba district amadi subdivisional education officer singdasu khanghankre hauzik malim gi oiba pauda Italy da mamalon kannabagi akhanaba thorang amoina lebagasigi official communication da English amadi atopa mama mapan leibaki wahi sing sizinaba Italian sing khudong thiba mayok naragani Italy ki Prime Minister Giorgia Meloni ki Brothers of Italy party na anuba ainama semduna English amadi atay foreign loan singbu official communication da sizinaba ban tongnaba kanna honarakli Prime Minister na introduce tawkiba anoba ain asigi matungina official communication da karigumba Italian amana English natraga atay foreign loan sizinaramba thoklabadi $1,9,9,700 natraga pound $1,00,000 yawna fine thihangani hairi aroibada asigi tentakpa maroiba paw khara Assam lengakna pham 1938 launanabagidamagta pangthokiba recruitment exam gi result lakliba May 3 lauthoknaba warep lawkhre Assam lengakna Khalistani separatist Amritpal Singh amadi mahakki loinaba singgi mayokta laukhaliba action singgi wahodagi Assam gi CM Himanta Biswa Sarma da hatkani gi halakpa duda mideng thamlaga CM gi security hen kakhanhakre panbayai Pro Khalistani leader amana ngarang nomaizing numit Assam gi CM Himanta gi mathakta phongna hatkani haina kialakhi Guwahati da leiba Lokapriya Gopinath Bordolo International Airport asina financial year Englishingani kunithoi da passenger lakh 138 hena handling tawkhibagi damak India gi manungda khwaidagi thabak chinba airport singi manungda 10 suba airport haibadu oikhre DOPT na ST gi oina chada 138 reservation thamnanaba amadi LDC result nullified tawnanabagi order rims na ikai khumna dabagi damak atsumna laklibe April 3 da Manipur gi Chingi district sing pungtra nithoi gi oina ban lauthokre Manipur gi ngamkhai sahar more da leiba Tamil community singna pangthokpa 53 suba fair walking festival nimit tari ni sujilakle ngarang tari ni chanba thoramda Manipur High Court ki Chief Justice MB Muralidharan su saruk yakhi Rimsta multitasking staff chamaga kuntra launanabagi damak ngarang pangthokiba written exam ikhang pangthokadaba written examination ikhang khanghodana mamangi ahing nongyaida notification ama thaduraktuna administrative ki khudong chadaba leibadagi yeithokle harakpa sibu yaningdaba phongdokladuna rims ki masing yamlaba non teaching contractual staff singna ngarang rims ki OPD mamangda thoktuna wakat khongjang changsinkhre Handakta hatlamba mahairoi Saigulal Misau hatkibagi case Manipur lengakna NIA da sinakre. Haukiba sagol sil numitta Bihar da kanglup masen kuthoknarakpadagi thokiba thokdogadugi matung Sasaram
ꯕꯤꯍꯥꯔ ꯁꯔꯤꯐꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ CM ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯃꯁꯥꯃꯛꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 100 ꯐꯥꯖꯤꯟꯈ꯭ꯔꯦ ꯁꯦꯟꯇꯔꯅ ꯑꯍꯦꯟꯕ ꯐꯣꯔꯁ ꯀꯌꯥꯁꯨ ꯊꯥꯖꯤꯟꯈ꯭ꯔꯦ ꯀꯣꯜꯀꯇꯥꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯃꯅꯤꯄꯨꯔꯤ ꯏꯟ ꯀꯣꯜꯀꯇꯥ ꯃꯤꯛꯅ ꯁꯤꯟꯗꯨꯅ ꯌꯥꯎꯁꯪ ꯑꯃꯗꯤ ꯆꯩꯔꯥꯎꯕ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯎꯁꯪ ꯆꯩꯔꯥꯎꯕ ꯊꯥꯕꯜ ꯏꯟ ꯀꯣꯜꯀꯇꯥ ꯏꯪ 2019ꯒꯤ ꯊꯧꯔꯝ ꯕꯣꯏꯁ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯒ꯭ꯔꯥꯎꯟ ꯀꯣꯜꯀꯇꯥꯗ ꯑꯦꯄ꯭ꯔꯤꯜ 1ꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯃꯩꯔꯥ ꯊꯥꯟꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯌꯥꯏꯐꯅꯕꯁꯨ ꯊꯧꯅꯤꯖꯈꯤ ꯖꯃꯨ ꯗꯤꯕꯤꯖꯟꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯀꯥꯊꯨꯋꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯐꯣꯔꯋꯥꯔꯗ ꯄꯣꯁꯠ ꯑꯃꯗ ꯃꯁꯥꯒꯤ ꯁꯔꯚꯤꯁ ꯔꯥꯏꯐꯜꯅ ꯀꯥꯞꯁꯤꯟꯖꯕꯗꯒꯤ ꯉꯔꯥꯡ BSFꯀꯤ ASI ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯣꯝꯇ ꯀꯥꯞꯁꯤꯟꯖꯕꯗꯒꯤꯔ ꯅꯠꯇ꯭ꯔꯒ ꯁꯣꯏꯕꯗꯒꯤꯔ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯕ ꯇꯪꯗꯥꯡꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 8 ꯒꯧꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯄ꯭ꯂꯥꯇꯤꯅꯝ ꯖꯨꯕꯤꯂꯤ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯒꯗꯧꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ